Malengi tungan-tunganba mafam kayagi maroiba pau khara update tawjari. Nepalgi plane pokhaibagi thodokta miyoi 19 sikre pilot ti hinghaure. Ngasi Kathmanduda leiba Tribabun International Airport tagi pokratamna paigadaba Sauriya Airlines ki plane ama paikhatpa horakpada kaibadagi plane aduda tonglakkiba miyoi 18 gi manungda 19 siraga pilot adudi hinghaure haina police ki report amana phongdorakli. Plane adu ngasi ayuk pung 12 taba matamda airport adudagi runway gi nanthoglaga paikhatpa loidringaida pokhaikibani haina police ki wangangloi Dan Bahadur Karki na phongdorakli. Thaudok thokpam adudagi soklaba pilot adu hauji hospital da laikatnari hairi. Asibasing adugi manungda postmortem gi damak mari leinaba department ta kusinakre hairi. Thaudok thokpam aduda uhoba miyoi singna phongdorakpada plane adu paikhatlamtai gi khungjen yakna laklaba matungda mai jaklakpadagi ithap thapnadana mafam aduda pokhaikibani hairi. Rescue operation chathabada foreigner ama yauna asiba hakchang 19 adu phangkhibani. Nepal gi Civil Aviation Authority oiriba Gyanendra Bulna phongdorakpada plane adu Nepal gi Kathmandudagi porkhatamna yamna chinba air route marakta paikhatnaba honakhibani. Tongkhriba miyoising adugi manungda 13 ti company gi staff member ni aduga ani amana crew member ni hairi. Asokpa pilot adu khudong thiningai oidre hairi. Arkan Army na Naval Base thadatkibadagi junta laingaki group sing panduna laikre. Myanmar da laingak pairiba junta gi mayokta tongan ba ni group sing na punsindana lan holiba asigi manung channa Arkan Army na Rakhine State ki Thanwe Township ta leiba junta gi Naval Base ama lambi thatkibadagi mafam aduda leiba junta gi craft sing adu panduna laikre. Hariba mafam asida junta army na Thanwe Township adubu ngaknanaba aroiba position oina lairambani makhoigi damakta Airwadi region dagi junta gi lengakna tharakap ahenba lanmi amadi atopa potlamsingi thungpham amasung chapam oiduna lakhibani. Adubu Brotherhood Alliance ki member ama oiriba Arkan Army na Naval Base adu thadatkibadagi junta gi craft sing adu chatpham leitaduna saptuna leiribani. Myanmar da phongba maming leiraba paugi website oiriba Irrawaddy na pirakpa report amada American Army na chatharakiba rocket yauba attack aduda junta gi lanmi kaya sikhibagi haibagi matang adudik akupa marol leitri adubu officer yauna junta gi craft singi miyoi kaya sikhi hairi. Panba yai Arkan Army na Thanwe Town Thanwe Prison amasung Thanwe airport loksin mangamkhrabani. Masida sunatana junta gi live infantry battalion chongaga humpuga taru amasung yankhai mangagi basing adusu khudum chanki. Madudagi nanthokuna senkhiba junta gi craft sing adu Nepali Beach Resource adu tasinduna laikibani. Makoibu support tawnanaba junta gi ahenba force haujik changsin mangam loidaba phibamda leire. Ngarangdagi haukhiba attack aduda maram oiraga Naval Base adu junta gi ahenba lanmi sing chang mangam loidaba maramna Arkan Army na loksile haina haiba yare. Rakhine State mamang sahi gi November gi tang 13 dagi junta craft singi mayokta maru oina Arkan Army na landaraktuna state adugi township 18 control tobangam khrabani. Madugi makha tarakpada hauji junta na control tawriba Rakhine gi kha thangba sarukta leiba township sing adu makha tana loksinabagi damak attack ki damak sem sai hairi. Nakal amaromdana ngasi Laos leibakta pangthokkiba South East Asia block ki mifamda Myanmar da leiriba crisis asi resolve tawnabagi matangda wafam kaya khanaki. Haujik phawada United Nations na phongdorapagi matung ina Myanmar da leirakliba civil war phibam asida yamdrabada miyoi lakun ga taruklom mayum makai thadoktuna senkhrabani hairi. Atopa pauda Israel ga chapchana lanthenanaba ngamnanaba group 13 na China gi mateng lawkhre. Israel amadi Gaza leibak ani gi marakta soknariba lan asigi manung chana Israel na Palestinian sing nifugi mayada hatkiba asigi chapchaba laman khumba ngamnabagi pandamda Fatah amadi Hamas yauna Palestinian gi group 13 amato oina punsinkibaga loinana China gi mateng lawragani hairi. Fatah amadi Hamas ki lusingba singna China gi forest minister Wangi ga unaduna Palestinian singa mayok nariba awaba amadi khudong chadaba kaya asigi matangda yamna kupna wari sanakibaga loinana lan asida China na kari karama mateng sing pangba yabagi haibagi matangda khananainaki. Loinana town aduda Hamas ki senior leader Musa Abu Marzuk amadi Fatah gi lusingba Muhammad
ꯑꯂꯧꯔꯥꯅ ꯎꯅꯈꯤꯕ ꯑꯗꯨꯗ ꯆꯩꯅꯥꯒꯤ ꯐꯣꯔꯦꯟ ꯃꯤꯅꯤꯁꯇꯔꯅ ꯏꯖꯔꯦꯜꯒ ꯒꯖꯥꯒ ꯁꯣꯛꯅꯔꯤꯕ ꯂꯥꯟ ꯑꯁꯤ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯑꯣꯏꯕ ꯏꯁꯨ ꯑꯃꯁꯨ ꯑꯣꯏꯔꯕꯅꯤꯅ ꯆꯩꯅꯥꯅ ꯈꯨꯠ ꯆꯪꯕ ꯍꯥꯏꯕꯁꯤꯁꯨ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛ ꯀꯌꯥꯅ ꯂꯥꯟꯅ ꯎꯈꯤꯕ ꯌꯥꯏ, ꯃꯔꯝ ꯑꯗꯨꯅ ꯆꯩꯅꯥꯅ ꯀꯔꯤ ꯇꯧꯕ ꯌꯥꯕꯒꯦ ꯍꯥꯏꯕꯗꯨ ꯈꯟꯅꯈꯤꯒꯦ ꯍꯥꯏꯈꯤ꯫ ꯃꯈꯥ ꯇꯥꯕ ꯄꯥꯎꯗ ꯏꯖꯔꯦꯜꯅ ꯄꯦꯂꯦꯁꯇꯤꯅꯤꯌꯥꯟ 112 ꯔꯣꯝ ꯍꯥꯠꯈ꯭ꯔꯦ꯫ ꯏꯖꯔꯦꯜ ꯑꯃꯗꯤ ꯒꯖꯥ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯁꯣꯛꯅꯔꯤꯕ ꯂꯥꯟ ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯦꯞꯄ ꯂꯩꯇꯅ ꯏꯖꯔꯦꯜꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯄꯦꯂꯦꯁꯇꯤꯅꯤꯌꯥꯟꯁꯤꯡ ꯍꯥꯠꯂꯛꯄꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯄꯨꯡ 9ꯒꯤ ꯃꯅꯨꯡꯗ ꯄꯦꯂꯦꯁꯇꯤꯅꯤꯌꯥꯟ 112 ꯍꯥꯠꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯍꯧꯈꯤꯕ ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯇꯁꯨ ꯏꯖꯔꯦꯜꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯄꯦꯂꯦꯁꯇꯤꯅꯤꯌꯥꯟ 60 ꯔꯣꯝꯁꯨ ꯑꯦꯌꯔ ꯁ꯭ꯇ꯭ꯔꯥꯏꯛ ꯆꯠꯊꯗꯨꯅ ꯍꯥꯠꯈꯤ꯫ ꯂꯥꯟ ꯑꯁꯤꯗ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯄꯦꯂꯦꯁꯇꯤꯅꯤꯌꯥꯟ 59,195 ꯁꯤꯈ꯭ꯔꯦ, 30,253 ꯂꯣꯝꯅ ꯇꯝꯊꯤꯅ ꯑꯁꯣꯛ ꯑꯄꯟ ꯅꯪꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯕ ꯄꯥꯎꯗ ꯒꯖꯥꯗ ꯄꯣꯂꯤꯑꯣ ꯈꯛꯇ ꯅꯠꯇꯅ ꯑꯀꯤꯕ ꯐꯪꯂꯕ ꯁꯟꯗꯣꯛꯀꯟꯕ ꯂꯩꯅꯥ ꯁꯟꯗꯣꯔꯛꯄꯗꯒꯤ ꯁꯤꯕ ꯀꯌꯥ ꯌꯥꯎꯅꯔꯦ꯫ ꯏꯖꯔꯦꯜ ꯑꯃꯗꯤ ꯒꯖꯥ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯀꯟꯕ ꯃꯑꯣꯡꯗ ꯃꯤꯁꯤ ꯃꯤꯅꯥ ꯀꯌꯥ ꯌꯥꯎꯅ ꯁꯣꯛꯅꯔꯤꯕ ꯂꯥꯟ ꯑꯁꯤꯗ ꯃꯤꯑꯣꯏ ꯆꯥ ꯀꯌꯥ ꯁꯤꯔꯤꯕ ꯑꯃꯗꯤ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯔꯤꯕ ꯑꯁꯤꯒꯤ ꯑꯆꯧꯕ ꯆꯩꯊꯦꯡ ꯐꯪꯂꯤꯉꯩ ꯆꯩꯔꯛ ꯑꯁꯤꯗ ꯒꯖꯥꯗ ꯄꯣꯂꯤꯑꯣ ꯅꯥꯕꯒꯤ ꯆꯥꯡ ꯍꯦꯟꯒꯠꯂꯛꯄꯒ ꯂꯣꯏꯅꯅ ꯃꯁꯛ ꯈꯪꯕ ꯉꯝꯗ꯭ꯔꯤꯕ ꯁꯟꯗꯣꯛꯀꯟꯕ ꯂꯩꯅꯥ ꯀꯌꯥ ꯁꯟꯗꯣꯔꯛꯄꯒꯤ ꯁꯤꯕ ꯀꯌꯥ ꯌꯥꯎꯔꯦ ꯍꯥꯏꯔꯤ꯫ ꯄꯥꯎ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯟꯗꯣꯛꯀꯟꯕ ꯂꯩꯅꯥ ꯅꯥꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯏꯖꯔꯦꯜꯅ ꯂꯥꯟꯗꯥꯔꯛꯄꯗ ꯁꯣꯛꯄꯗꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯃꯇꯤꯛ ꯆꯥꯅ ꯂꯥꯌꯦꯡꯕ ꯉꯝꯗꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯅ ꯑꯌꯥꯝꯕ ꯅꯥꯔꯛꯄꯅꯤ꯫ ꯋꯥꯔꯜꯗ ꯍꯦꯜꯊ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯔꯤꯄꯣꯔꯠ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯚꯥꯏꯔꯁꯅ ꯁꯟꯗꯣꯛꯄ ꯂꯩꯅꯥ kaya ꯑꯃꯁꯨ ꯒꯖꯥꯒꯤ ꯃꯐꯝ ꯀꯌꯥꯗ ꯄꯥꯛ ꯁꯟꯅ ꯁꯟꯗꯣꯔꯛꯄꯗꯒꯤ ꯑꯋꯥꯕ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯦ꯫ ꯗꯣꯛꯇꯔꯁꯨ ꯃꯁꯤꯡ ꯌꯥꯝꯅ ꯂꯩꯇꯕ ꯃꯔꯝꯅ ꯅꯥꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯑꯋꯥꯕ ꯐꯤꯚꯝꯗ ꯂꯩꯕꯒ ꯂꯣꯏꯅꯅ ꯁꯤꯕꯒꯤ ꯆꯥꯡ ꯍꯦꯟꯒꯠꯂꯛꯈꯤꯒꯅꯤ ꯍꯥꯏꯔꯤ꯫ ꯑꯇꯣꯞꯄ ꯄꯥꯎꯗ ꯑꯣꯂꯦꯝꯄꯤꯛꯁꯇ ꯑꯄꯟꯕ ꯄꯤꯅꯕ ꯊꯧꯔꯥꯡꯂꯝꯕ ꯔꯨꯁꯤꯌꯥꯟ ꯑꯃ ꯐꯥꯔꯦ꯫ ꯄꯦꯔꯤꯁ ꯑꯣꯂꯦꯝꯄꯤꯛ ꯍꯧꯒꯗꯕ ꯅꯨꯃꯤꯠ ꯈꯔꯅꯤꯗ ꯉꯥꯏꯁꯤꯜꯂꯛꯂꯕ ꯃꯇꯝ ꯑꯁꯤꯗ ꯒꯦꯝꯁ ꯑꯁꯤꯕꯨ ꯑꯄꯟꯕ ꯄꯤꯅꯅꯕ ꯊꯧꯔꯥꯡꯂꯝꯕꯅꯤ ꯍꯥꯏꯕ ꯔꯁꯤꯌꯥꯟ ꯅꯨꯄꯥ ꯑꯃ ꯐ꯭ꯔꯥꯟꯁ ꯄꯨꯂꯤꯁꯅ ꯐꯥꯔꯦ ꯍꯥꯏꯅ ꯄꯦꯔꯤꯁ ꯄ꯭ꯔꯣꯁꯤꯀ꯭ꯌꯨꯇꯔ ꯑꯣꯐꯤꯁꯥꯔꯅ ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠꯇ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯏꯟꯇꯤꯔꯤꯌꯔ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯄꯥꯎꯇꯥꯛ ꯃꯇꯨꯡ ꯏꯟꯅ ꯄꯨꯂꯤꯁꯅ ꯃꯁꯥꯒꯤ ꯆꯍꯤ 90 ꯁꯨꯔꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯕ ꯃꯇꯨꯡ ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯇ ꯐꯥꯈꯤꯕꯅꯤ꯫ ꯊꯤꯕ ꯍꯨꯝꯕ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗꯒꯤ ꯑꯣꯂꯦꯝꯄꯤꯛꯁ ꯒꯦꯝ ꯆꯠꯊꯔꯤꯉꯩ ꯃꯅꯨꯡꯗ ꯑꯄꯟꯕ ꯊꯣꯛꯍꯟꯕ ꯌꯥꯕ ꯏꯚꯦꯟꯠ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯔꯝꯕꯒꯤ ꯈꯨꯗꯝ ꯐꯪꯈꯤ ꯍꯥꯏꯔꯤ꯫ ꯐ꯭ꯔꯥꯟꯁ ꯑꯃꯁꯨꯡ ꯔꯨꯁꯤꯌꯥꯟ ꯂꯩꯕꯥꯛ ꯑꯅꯤ ꯑꯁꯤꯒꯤ ꯃꯔꯛꯇ ꯂꯩꯅꯔꯤꯕ ꯃꯔꯤ ꯍꯧꯈꯤꯕ ꯊꯥ ꯈꯔ ꯑꯁꯤꯗ ꯐꯠꯆꯤꯜꯂꯛꯇꯕꯒ ꯂꯣꯏꯅꯅ ꯐ꯭ꯔꯥꯟꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯏꯃꯥꯅꯨꯑꯦꯜ ꯃꯥꯀ꯭ꯔꯣꯟꯅ ꯔꯨꯁꯤꯌꯥꯟ ꯏꯟꯚꯦꯖꯟ ꯑꯣꯐ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯇꯥꯡꯗ ꯀꯟꯅ ꯌꯥꯅꯤꯡꯗꯕ ꯎꯠꯄꯒꯤ ꯃꯊꯛꯇ ꯌꯨꯀ꯭ꯔꯦꯟ ꯒꯚꯔꯟꯃꯦꯟꯠꯕꯨ ꯀꯟꯅ ꯁꯄꯣꯔꯠ ꯇꯧꯔꯤ꯫ ꯐꯥꯔꯕ ꯃꯤꯑꯣꯏ ꯑꯗꯨ ꯄ꯭ꯔꯤ-ꯇ꯭ꯔꯥꯏꯌꯦꯜ ꯗꯤꯇꯦꯟꯁꯟꯗ ꯊꯝꯈꯤꯕꯒ ꯂꯣꯏꯅꯅ ꯆꯍꯤ 60 ꯔꯣꯝ ꯖꯦꯜꯗ ꯊꯝꯂꯕ ꯌꯥꯔꯤ ꯍꯥꯏꯅ ꯄꯜꯂꯤ꯫ ꯄꯦꯔꯤꯁꯇ ꯂꯩꯕ ꯔꯁꯤꯌꯥꯟ ꯑꯝꯕꯩ ꯁꯤꯟꯗꯤ ꯃꯤꯑꯣꯏ ꯑꯗꯨ ꯐꯥꯕꯒꯤ ꯃꯇꯥꯡꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯕ ꯅꯣꯇꯤꯐꯤꯀꯦꯁꯟ ꯂꯥꯛꯄ ꯂꯩꯇ꯭ꯔꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯄꯦꯔꯤꯁ ꯑꯣꯂꯦꯝꯄꯤꯛ ꯏꯔꯥꯏ ꯅꯨꯃꯤꯠꯇꯒꯤ ꯍꯧꯒꯅꯤ꯫ ꯐ꯭ꯔꯥꯟꯁꯅ ꯒꯦꯝꯁ ꯑꯁꯤꯕꯨ ꯃꯄꯨꯡ ꯐꯥꯅ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛ ꯃꯁꯤꯡ ꯌꯥꯝꯂꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯀꯌꯥ ꯁꯤꯖꯤꯟꯅꯗꯨꯅ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯀꯌꯥ ꯂꯧꯈꯠꯂꯛꯂꯤ꯫ ꯌꯨꯀ꯭ꯔꯦꯟ ꯑꯃꯁꯨꯡ ꯒꯖꯥꯗ ꯊꯧꯗꯣꯛꯀ ꯃꯔꯤ ꯂꯩꯅꯅ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯀꯤꯍꯟ ꯈꯪꯍꯜꯂꯛꯄ ꯊꯧꯗꯣꯛꯁꯨ ꯂꯩꯈ꯭ꯔꯦ꯫ ꯐ꯭ꯔꯥꯟꯁ ꯏꯟꯇꯤꯌꯔ ꯃꯤꯅꯤꯁꯇꯔ ꯖꯤꯔꯥꯜ ꯗꯥꯔꯃꯟꯅ ꯔꯦꯗꯤꯑꯣ ꯏꯟꯇꯔꯚ꯭ꯌꯨ ꯑꯃꯗ ꯍꯥꯏ ꯔꯁꯤꯌꯥꯟ ꯅꯨꯄꯥ ꯑꯗꯨ ꯒꯦꯝꯁ ꯑꯁꯤꯒꯤ ꯑꯀꯥꯏꯕ ꯄꯤꯅꯕꯒꯤ ꯏꯚꯦꯟꯠ ꯄꯥꯡꯊꯣꯛꯅꯕ ꯊꯧꯔꯥꯡꯂꯝꯒꯅꯤ ꯍꯥꯏꯕ ꯆꯤꯡꯅꯕꯗꯒꯤ ꯐꯥꯕꯅꯤ ꯍꯥꯏꯈꯤ꯫ ꯂꯤ ꯃꯣꯗꯦꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯔꯁꯤꯌꯥꯟ ꯅꯨꯄꯥ ꯑꯗꯨꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤ ꯀꯥꯔꯗ ꯐꯪꯈꯤ ꯃꯗꯨꯗ ꯃꯍꯥꯛ ꯔꯁꯤꯌꯥꯒꯤ ꯐꯦꯗꯔꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯁꯔꯚꯦꯒꯤ ꯃꯈꯥꯗ ꯌꯨꯅꯤꯠ ꯑꯃꯗ ꯊꯕꯛ ꯇꯧꯕꯅꯤ ꯍꯥꯏꯕ ꯈꯪꯕ ꯉꯝꯈꯤ ꯍꯥꯏꯔꯤ꯫ ꯂꯣꯏꯁꯤꯜꯂꯛꯄ ꯄꯥꯎꯗ ꯄꯦꯔꯤꯁꯇ ꯑꯣꯂꯦꯝꯄꯤꯛ ꯍꯧꯅꯅꯕ ꯁꯦꯝ ꯁꯥꯔꯤꯉꯩꯗ ꯑꯣꯁꯇ꯭ꯔꯦꯂꯤꯌꯥꯟ ꯇꯨꯔꯤꯁꯠ ꯑꯃ ꯃꯤꯑꯣꯏ 5ꯅ ꯒꯦꯡꯔꯦꯞ ꯇꯧꯕꯤꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯄꯦꯔꯤꯁꯇ ꯑꯣꯂꯦꯝꯄꯤꯛ ꯍꯧꯅꯅꯕ ꯁꯦꯝ ꯁꯥꯔꯤꯉꯩꯗ ꯑꯣꯁꯇ꯭ꯔꯦꯂꯤꯌꯥꯟ ꯇꯨꯔꯤꯁꯠ ꯑꯃ ꯃꯤꯑꯣꯏ 5ꯅ ꯒꯦꯡꯔꯦꯞ ꯇꯧꯈ꯭ꯔꯦ꯫ ꯊꯥ ꯑꯁꯤꯒꯤ 23ꯗꯒꯤ ꯄꯦꯔꯤꯁꯇ ꯍꯧꯒꯗꯧꯔꯤꯕ ꯁꯥꯟꯅ ꯈꯣꯠꯅꯕꯒꯤ ꯂꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯑꯣꯂꯦꯝꯄꯤꯛ ꯒꯦꯝꯁ 2024 ꯃꯥꯡꯑꯣꯏꯅꯅ ꯑꯣꯁꯇ꯭ꯔꯤꯌꯥꯟ ꯂꯝꯀꯣꯏꯕꯤ ꯅꯨꯄꯤ ꯑꯃ ꯃꯤꯑꯣꯏ 5ꯅ ꯅꯝꯗꯨꯅ ꯏꯖꯠ ꯃꯥꯡꯍꯟꯕꯤꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯂꯥꯏꯕꯛ ꯊꯤꯔꯕ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯐ꯭ꯔꯦꯟꯆ ꯄꯨꯂꯤꯁꯅ ꯄꯤꯕ ꯔꯤꯄꯣꯔꯠ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯔꯤꯕ ꯑꯣꯁꯇ꯭ꯔꯦꯂꯤꯌꯥꯟ ꯂꯝꯀꯣꯏꯕꯤ ꯅꯨꯄꯤ ꯑꯃ ꯃꯤꯑꯣꯏ 5ꯅ ꯅꯝꯗꯨꯅ ꯏꯖꯠ ꯃꯥꯡꯍꯟꯕꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯍꯧꯈꯤꯕ ꯊꯥ ꯑꯁꯤꯒꯤ ꯇꯥꯡ 10ꯒꯤ ꯅꯨꯃꯤꯗꯥꯡꯗ ꯊꯣꯛꯈꯤꯕꯅꯤ꯫ ꯂꯥꯏꯕꯛ ꯊꯤꯔꯕ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯐ꯭ꯔꯦꯟꯆ ꯄꯨꯂꯤꯁꯅ ꯀꯦꯁ ꯑꯃ ꯂꯧꯈꯠꯇꯨꯅ ꯊꯤꯖꯤꯟꯕ ꯍꯧꯈ꯭ꯔꯦ ꯍꯥꯏꯔꯤ꯫